ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯊꯥꯖ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ꯫ ꯐꯖꯕ, ꯄꯩꯁꯥ ꯄꯥꯏꯕ, ꯃꯔꯜ ꯂꯩꯕ ꯍꯥꯏꯁꯤꯗꯤꯅꯦ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯐꯪꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯤꯕ ꯃꯤꯁꯛꯇꯤꯅꯦ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯄꯥꯊꯤ ꯀꯣꯝꯊꯤ ꯃꯔꯛꯇ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯊꯝꯕꯥꯜ ꯁꯥꯠꯄꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ꯫ ꯅꯪꯅ ꯃꯣꯠꯂꯤ ꯅꯥꯏꯔꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯏꯟꯊꯣꯛꯄꯤꯔꯤꯕ ꯃꯍꯥꯛꯇꯣ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯃꯨꯟꯅ ꯈꯟꯖꯧꯀꯣ꯫ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯕꯤꯅꯣꯗꯄꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯡꯐꯥꯎ ꯍꯦꯛ ꯐꯥꯎꯗꯦ꯫ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯕꯤꯅꯣꯗꯅ ꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯑꯔꯥꯡ ꯑꯔꯥꯛꯇ ꯍꯦꯟꯅ ꯋꯥꯈꯜ ꯊꯥꯗꯕ ꯃꯤ ꯑꯣꯏꯕꯅ ꯊꯥꯖꯅ ꯕꯤꯅꯣꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯕꯤꯅꯣꯗꯇꯤ ꯏꯆꯝ ꯆꯝꯖꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯨꯔꯒ ꯍꯜꯂꯛꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯕꯤꯅꯣꯗꯀꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯗꯨꯅ ꯆꯥꯖꯕ ꯏꯃꯨꯡꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯩꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯣꯟꯊꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯦꯝꯕꯤꯅ, ꯊꯥꯖ, ꯑꯩ ꯃꯉꯣꯟꯗꯅꯦ ꯃꯤꯅꯝꯕꯁꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯗꯣ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯃ ꯌꯦꯡꯖꯍꯧꯁꯅꯨ꯫ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗ ꯑꯩꯉꯣꯟꯗ ꯀꯣꯛ ꯊꯥꯗꯍꯟꯅꯤꯡꯗꯦ ꯑꯩꯅꯁꯨ꯫ ꯑꯩꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯨꯔꯒ ꯑꯩ ꯄꯥꯞ ꯄꯨꯒꯅꯤ꯫ ꯐꯔꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯕ ꯆꯠꯂꯨꯁꯤ꯫ ꯊꯥꯖꯁꯨ, ꯌꯥꯏꯅꯦ, ꯑꯩꯁꯨ ꯆꯠꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯤ, ꯆꯠꯂꯨꯁꯤ꯫ ꯍꯥꯏꯅꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯥꯖꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯦꯝꯕꯤꯒꯤ ꯌꯨꯝꯒ ꯊꯥꯖꯒꯤ ꯌꯨꯝꯒꯁꯤ ꯈꯔ ꯂꯥꯞꯅꯕ ꯑꯣꯏꯕꯅ ꯈꯣꯡꯅ ꯆꯠꯄꯗ 20 ꯃꯤꯅꯠꯃꯨꯛꯇꯤ ꯆꯪꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯅꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯈꯨꯔꯨꯝꯖꯅꯕ ꯂꯥꯛꯂꯤ꯫ ꯂꯦꯝꯕꯤꯗꯨ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯃꯨꯒꯥ ꯁꯨꯠ ꯑꯗꯨꯗ ꯃꯄꯥꯟꯗꯅ ꯕꯦꯕꯤ ꯄꯤꯡꯅ ꯍꯛꯄ ꯐꯅꯦꯛ ꯑꯗꯨꯒ ꯆꯥꯅꯕ ꯇꯣꯞ ꯄꯤꯡ ꯑꯗꯨꯒ ꯉꯧꯔꯕꯤ ꯀꯨꯆꯨ ꯑꯗꯨꯗ ꯇꯥꯡꯖꯔꯒ ꯂꯥꯛꯄꯗꯨꯗꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡꯒꯤ ꯄꯥꯈꯪ ꯀꯌꯥꯗꯤ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯗꯕꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯅ ꯋꯥꯡ ꯆꯥꯎꯕꯅꯤ, ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯃꯛꯅꯤ꯫ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯄꯪꯅꯣꯞ ꯅꯣꯞꯄ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯕꯨꯙꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯊꯣꯛꯂꯛꯄꯗ ꯀꯥꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯅꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯏ꯫ ꯊꯥꯖꯅ ꯈꯪꯂꯗꯨꯅ, ꯂꯦꯝꯕꯤ, ꯑꯥꯗ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯂꯒ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨꯅꯦ ꯆꯥꯒꯗꯧꯕ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯂꯦꯝꯕꯤꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯑꯁ ꯅꯪꯁꯤꯗꯤ ꯁꯨꯝ ꯆꯨꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯅꯪꯁꯨꯕ ꯈꯨꯠꯍꯥꯏ ꯀꯥꯗꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯞ ꯂꯦꯞꯄꯒ ꯊꯥꯖꯅ, ꯀꯔꯤ ꯍꯥꯏꯕꯤꯗꯧꯕꯅꯣ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯌꯦꯡꯏ꯫ ꯅꯨꯄꯥꯗꯨꯅ ꯂꯦꯝꯕꯤꯒꯤ ꯈꯧꯔꯤꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯃꯃꯤꯠ ꯑꯗꯨ ꯐꯂꯞ ꯐꯂꯞ ꯍꯦꯛ ꯌꯦꯡꯂꯒ, ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯁꯨꯝ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯍꯟ꯫ ꯁꯨꯝ ꯇꯤꯟꯅꯁꯦ ꯌꯥꯏꯀꯣ? ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣꯕ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯂꯦꯝꯕꯤꯁꯨ, ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤꯅ ꯂꯦꯝꯕꯤ, ꯑꯗꯨꯒꯅꯦ ꯃꯥꯒꯤꯅ ꯊꯥꯖ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣ,
ꯑꯩꯒꯤ ꯅꯝꯕꯔꯗꯨ ꯄꯤꯖꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯅꯝꯗꯨꯅ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯂꯥꯛꯂꯦ꯫ ꯊꯥꯖꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯦꯝꯕꯤ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯝꯕꯔꯀꯥꯁꯦ ꯄꯤꯊꯣꯛꯑꯗꯅ? ꯅꯪꯁꯤꯗꯤꯕ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯕ ꯆꯨꯝꯗꯦꯕ, ꯑꯐꯕꯗꯤ ꯃꯥꯟꯗꯦ, ꯅꯪꯁꯤꯗꯤ꯫ ꯂꯦꯝꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯃꯤꯕꯨ ꯐꯠꯇꯅ ꯍꯥꯟꯅ ꯎꯕ ꯐꯠꯇꯦ, ꯃꯃꯥꯏ ꯁꯣꯟꯕꯒꯤꯅꯦ ꯃꯤꯠꯀ ꯆꯥꯟꯅꯕ ꯉꯝꯗꯕ ꯑꯣꯏꯅ ꯇꯧꯖꯔꯤꯅꯤ꯫ ꯃꯈꯣꯏꯁꯤꯗꯤ ꯈꯪꯅꯁꯜꯂꯦꯗꯅ, ꯐꯠꯇ꯭ꯔꯦ ꯈꯪꯉꯒꯅ ꯇꯣꯛꯊꯣꯛꯄꯤꯕ, ꯐꯔꯝꯂꯒꯅ ꯀꯩꯅꯣ ꯈꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯏꯁꯤꯡ ꯆꯥꯏꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯂꯥꯏ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯦꯁꯦꯖ ꯑꯣꯏꯅ ꯀꯅꯥꯅꯣ, ꯆꯥꯛ ꯊꯣꯡꯂꯤ, ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯤꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯂꯣꯏꯔꯒ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯇꯨꯅ ꯑꯅꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯣꯍꯟꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯒ, ꯂꯦꯝꯕꯤ, ꯃꯔꯝꯀꯥꯁꯦ ꯌꯥꯝꯅ ꯃꯣꯏꯀꯣ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯃꯤ, ꯍꯣꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯞ ꯊꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯐꯣꯟꯗꯨ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯂꯦꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯍꯔꯥꯎꯖꯩ, ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯊꯥꯖ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯕꯤꯅꯣꯗꯀ ꯊꯦꯡꯅꯔꯝꯃꯦ꯫ ꯕꯤꯅꯣꯗꯅ ꯀꯧꯔꯗꯨꯅ, ꯊꯥꯖ, ꯅꯪ ꯑꯩꯒꯤ ꯋꯥꯗꯣ ꯂꯦꯝꯕꯤꯗ ꯈꯔ ꯍꯥꯏꯕꯤꯔꯕ꯭ꯔꯣ? ꯃꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯛꯀꯦ? ꯑꯩꯗꯤꯅꯦ ꯃꯥꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯊꯥꯖꯅ, ꯗꯥ ꯕꯤꯅꯣꯗ, ꯅꯪ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣꯗ, ꯃꯥ ꯑꯇꯣꯞꯄ ꯑꯃꯒ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯁꯤꯗꯒꯤ ꯑꯃ ꯈꯜꯂꯣꯕ꯫ ꯅꯪ ꯃꯥꯅ ꯌꯥꯔꯛꯂꯕꯁꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯃꯥꯅ ꯅꯪꯕꯨ꯫ ꯕꯤꯅꯣꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯈꯥꯡꯕ ꯌꯥꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯐꯔꯦ ꯊꯥꯖ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ, ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏ꯫ ꯊꯥꯖꯁꯨ, ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯁꯤꯜꯂꯛꯂꯒꯦ, ꯑꯗꯣ ꯅꯪ ꯅꯁꯥꯅ ꯋꯥꯍꯟꯕꯗꯤ ꯁꯤꯟꯒꯅꯨ ꯗꯥ ꯕꯤꯅꯣꯗ꯫ ꯐꯔꯦ, ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯋꯦꯗꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯩꯔꯝꯃꯨ, ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯃꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯒꯦ꯫ ꯕꯤꯅꯣꯗꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯅꯣꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯗꯤꯡ ꯁꯦꯠ ꯑꯗꯨꯗ ꯉꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖ ꯂꯦꯝꯕꯤꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯥꯖꯅ ꯇꯟꯖꯥ ꯈꯪꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯂꯩꯈꯤꯒꯦ ꯍꯥꯏꯔꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯕꯤꯅꯣꯗꯅ, ꯂꯦꯝꯕꯤ, ꯑꯩ ꯊꯥꯖꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯣ ꯏꯁꯥꯅ ꯍꯥꯏꯔꯒꯦ ꯈꯟꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤꯁꯨ, ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ, ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ, ꯑꯩꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨꯁꯨ ꯁꯥꯎꯒꯅꯨ ꯗꯥ ꯕꯤꯅꯣꯗ꯫ ꯕꯤꯅꯣꯗꯅ ꯃꯈꯥ ꯇꯥꯅ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯦꯝꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯃꯁꯛ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨ꯫ ꯀꯩꯅꯣ ꯗꯥ ꯕꯤꯅꯣꯗ, ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯣ? ꯗꯥ ꯕꯤꯅꯣꯗ, ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ꯫ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯈꯔ ꯈꯪꯕ ꯇꯝꯃꯨ꯫ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯏꯃꯥ ꯕꯕꯥꯒꯤ ꯈꯜꯂꯒ ꯀꯟꯅ ꯍꯣꯠꯅꯧ꯫
ꯑꯣꯏꯔꯣꯏꯗꯕ ꯃꯪꯗ ꯃꯪꯒꯦ ꯈꯟꯒꯅꯨ꯫ ꯅꯆꯟꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯔꯒ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯈꯟꯒꯅꯨ꯫ ꯕꯤꯅꯣꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕꯤꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗꯨꯅ ꯀꯧꯅꯈꯤꯗ꯭ꯔꯦ꯫ ꯕꯤꯅꯣꯗꯁꯨ ꯂꯦꯝꯕꯤꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗꯅ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯗꯨꯅ ꯀꯞꯂꯤ꯫ ꯕꯤꯅꯣꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕꯒꯤꯗꯃꯛ ꯀꯌꯥꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯆꯤꯛꯂꯕ ꯑꯍꯤꯡꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯣꯡꯃ ꯑꯃ ꯂꯦꯝꯕꯤꯅ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯔꯤꯜꯁ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯜꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯔꯣꯍꯟꯅ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯁꯦ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯃꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯩ, ꯋꯥꯡ ꯆꯥꯎꯔꯗꯅ꯫ ꯑꯗꯣ ꯅꯨꯄꯤꯗꯣ ꯃꯌꯥꯡ ꯅꯨꯄꯥ ꯑꯃꯒ ꯀꯥꯗ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯊꯥꯗꯣꯔꯛꯇꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯏ ꯆꯥꯏꯔꯦ꯫ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯟꯅꯕꯅ ꯊꯥꯔꯛꯇꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯎꯔꯨꯔꯦ꯫ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦꯗ꯫ ꯅꯪꯁꯨ ꯌꯦꯡꯉꯣ ꯑꯃꯨꯛꯇ, ꯑꯩꯅ ꯊꯥꯈꯤꯕꯅꯤ꯫ ꯂꯦꯝꯕꯤꯅꯁꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯗ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯎꯔꯒ ꯐꯖꯔꯝꯃꯅꯤ, ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯃꯥꯗꯣ꯫ ꯉꯥꯏꯈꯣꯀꯣ, ꯑꯩ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯂꯦꯝꯕꯤꯁꯨ ꯋꯥꯆꯞꯇ ꯍꯥꯡꯂꯒ ꯔꯣꯍꯟꯅ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯦꯡꯉꯤ꯫ ꯂꯦꯝꯕꯤ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯉꯝꯗ꯭ꯔꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯀꯛꯊꯠꯂꯒ ꯔꯣꯍꯟꯒꯤ ꯀꯣꯜ ꯑꯗꯨꯁꯨ ꯀꯛꯊꯠꯈꯤ꯫ ꯃꯁꯥꯗꯨ ꯕꯪ ꯕꯪ ꯂꯥꯎꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯁꯣꯝꯗꯅ ꯔꯣꯍꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯣꯍꯟꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯅꯪ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕꯅꯤꯅ꯫ ꯑꯗꯣ ꯑꯩ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯅꯉꯣꯟꯗ ꯊꯥꯈꯤꯕꯅꯤꯀꯣ, ꯈꯪꯍꯟꯅꯤꯡꯗꯅ꯫ ꯑꯗꯣ ꯅꯪ ꯁꯥꯎꯕ꯭ꯔꯣ? ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯒꯦ꯫ ꯂꯦꯝꯕꯤꯁꯨ ꯁꯥꯎꯗꯦꯗ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯅꯩ꯫ ꯔꯣꯍꯟꯅ ꯂꯦꯝꯕꯤꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯂꯦꯝꯕꯤ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯣꯍꯟꯅ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯖꯥꯠ ꯖꯥꯠ ꯋꯥꯔꯤ ꯂꯤꯁꯤꯜꯂꯗꯨꯅ ꯑꯗꯨꯒ ꯃꯁꯥꯕꯨꯅ ꯀꯩꯝꯇ ꯂꯥꯟꯖꯗꯕ ꯑꯐꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯎꯍꯜꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯂꯦꯝꯕꯤ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯤ꯫ ꯔꯣꯍꯟꯁꯨ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯌꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯟꯅ ꯃꯥꯒꯤ ꯀꯥꯔꯗ ꯂꯦꯝꯕꯤꯕꯨ ꯍꯥꯞꯂꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯤ ꯄꯥꯛ ꯆꯠꯇꯕ ꯖꯒꯥ ꯑꯃꯗ ꯈꯥꯝꯂꯗꯨꯅ ꯃꯥꯒꯤ ꯀꯥꯔꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯁꯨ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ ꯃꯥꯅꯁꯨ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯤ꯫ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯊꯦꯡꯅꯅꯕ ꯀꯌꯥ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯣꯡꯃ ꯑꯃꯁꯨ ꯂꯦꯝꯕꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯐꯦꯟꯁꯤꯡ ꯇꯧꯗꯕ ꯌꯥꯎꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯪꯅꯕ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝꯁꯨ ꯐꯦꯟꯁꯤꯡ ꯐꯖꯅ ꯇꯧꯔꯒ ꯁꯦꯝꯕ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅ ꯊꯪꯅꯕ ꯌꯨꯝꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯔꯣꯍꯟ ꯈꯨꯠꯇ ꯕꯥꯇꯣꯟ ꯈꯔ ꯄꯥꯏꯁꯤꯟꯅꯔꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫
ꯂꯦꯝꯕꯤꯅ ꯔꯣꯍꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯨꯠꯇ ꯇꯥꯛ ꯄꯥꯏꯔꯒ ꯁꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯁꯨ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯌꯥ ꯌꯧꯕꯒ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯒꯦꯠꯀ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯗꯨꯅ "ꯀꯩꯅꯣ ꯃꯃꯥ, ꯒꯦꯠꯀꯥꯁꯤꯕꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯅꯨꯄꯥꯗꯨꯒꯁꯨ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯍꯪꯅꯕ ꯁꯥꯔꯒ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯥꯛꯁꯁꯨ ꯎꯞꯄꯅꯤꯅ ꯃꯁꯛꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯝꯕꯤ ꯍꯪꯖꯤꯟꯅꯕ ꯁꯥꯔꯒ ꯋꯥꯔꯤ ꯈꯔ ꯍꯪꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯐꯝ ꯀꯌꯥꯔꯛ ꯍꯧꯈ꯭ꯔꯦ, ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯍꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯝꯕꯤꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯞꯊꯣꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯝꯕꯤꯅꯁꯨ ꯍꯩꯅꯗꯕ ꯐꯥꯎꯔꯗꯨꯅ ꯑꯊꯤꯕ ꯈꯣꯟꯐꯝ ꯀꯌꯥ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯔꯛꯂꯦ꯫ ꯔꯣꯍꯟꯅ ꯁꯤꯜꯂꯤꯕꯁꯤꯁꯨ ꯂꯦꯝꯕꯤ ꯃꯁꯥꯃꯛꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯇꯜꯂꯛꯂꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯅꯕ ꯃꯍꯥꯛ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯁꯥ ꯃꯊꯟꯇ "ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ" ꯍꯥꯏꯅ ꯈꯟꯖꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯕꯤꯅꯣꯗꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯕꯤꯅꯣꯗꯄꯨ ꯇꯞꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯊꯟꯇꯒꯤ ꯋꯥꯈꯜꯗ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯗꯅ ꯍꯧꯈ꯭ꯔꯦꯀꯣ꯫ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯇꯥꯁꯨ ꯃꯍꯥꯛ ꯊꯛꯀꯤꯗꯃꯛ, ꯂꯥꯞꯅꯈꯤꯕꯅꯤ ꯄꯨꯝꯅꯃꯛ꯫ ꯃꯐꯝꯗꯗꯤ ꯑꯩꯁꯦ ꯂꯥꯏꯙꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯅ ꯍꯛꯆꯥꯡ ꯄꯤꯊꯣꯛꯇꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯄꯥꯟ ꯊꯣꯡꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯐꯨꯝꯗꯨꯅ ꯂꯩꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ, ꯅꯨꯄꯥ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯍꯛꯆꯥꯡ ꯄꯤꯊꯣꯛꯄꯤꯒꯅꯨ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ, ꯃꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯇ ꯑꯣꯏꯒꯅꯤ, ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ꯫